ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯅꯞꯁꯥꯒꯤ ꯆꯦꯡ ꯑꯊꯨꯕ ꯃꯇꯝꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯌꯨꯊ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟ YPOꯅ ꯁꯤꯟꯗꯨꯅ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯁꯪꯗ ꯔꯥꯁꯟ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ YPOꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯩꯌꯗ ꯐꯖꯂꯨꯔ ꯔꯍꯃꯟꯅ ꯍꯥꯏ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡꯁꯤꯡ ꯑꯁꯤ ꯐꯪꯍꯟꯕꯤꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯗꯅ ꯂꯩꯔꯤ꯫ ꯑꯁꯤ ꯌꯧꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯤꯒꯅꯨ, ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡꯁꯤꯡ ꯑꯗꯨ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯪꯗ꯭ꯔꯤꯕ ꯆꯦꯡ ꯃꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLA ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟ ꯌꯥꯎꯅ DSOꯒ ꯋꯥꯔꯤ ꯁꯥꯖꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯆꯦꯡ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯃꯁꯥꯃꯛꯅ ꯁꯥꯏꯟ ꯇꯧꯔꯛꯈꯤꯕ ꯂꯩꯖꯔꯦ꯫ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯁꯥꯏꯟ ꯇꯧꯔꯛꯈꯤꯕ ꯂꯩꯖꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯣꯄꯤ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯖꯔꯦ꯫ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯡ ꯑꯁꯤ ꯄꯤꯕꯤꯗ꯭ꯔꯦ꯫ ꯍꯪꯖꯅꯤꯡꯂꯤꯕꯗꯤ ꯂꯥꯏꯔꯕꯒꯤ ꯆꯦꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯠꯄꯤꯔꯤꯕꯅꯣ ꯑꯃꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯗꯦꯝ ꯇꯧꯖꯩ꯫ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯆꯦꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯅꯕ ꯌꯨꯊ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫